Chahi asigi oina Coshem na lauduna pangthokiba class 12 ki exam tha asigi tang kun manga natraga kun taruk faubada haidoklaba yana leire hairi. Press na fangba pawamada handak chahi gi February 13 gi hauduna pangthokiba Council of Higher Secondary Education Manipur Coshem na lauduna pangthokiba class 12 ki examination che yengba loiselakpaga loinana matam chana haidoknaba Coshem gi maikaidagi hotnari. Class 12 ki exam asigi result adu tha asigi tang kun taruk faubada haidoklaba yana lei hairi. Panba yabadi chahi asigi oina Coshem na lauba class 12 ki exam da punna mahairoi lising kun mapan humfu manga na saruk yaduna pangthoki. Apunba mahairoi adugi manungda art stream gi oina mahairoi lising taret ka chatru kuntranithoi, science stream gi oina lising kun ga chanipan maudra humdoi amadi commerce stream gi oina mahairoi chamnga nifuni hairi. Exam adu ching amasung tamda punna center chama taranithoi da pangthokhibani. Exam matam chan haidoknaba Coshem na thabak paikhatuna lakhibani hairi.